ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯃꯃꯥ ꯄꯣꯛꯇꯕꯤꯒꯤ ꯃꯆꯥ ꯒꯨꯏꯂꯦꯡ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯔꯣꯡꯃꯩꯒꯤ ꯂꯝꯗ ꯒꯨꯏꯂꯦꯡ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯃꯥ ꯉꯟꯇꯥꯅ ꯁꯤꯈꯤꯗꯨꯅ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯣꯛꯂꯛꯄꯣꯏꯔꯦ꯫ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗු ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ꯫ ꯃꯆꯥ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯆꯩꯗꯨꯅ ꯊꯤꯅ ꯂꯥꯛꯅꯔꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯖꯔꯝꯗꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯊꯤꯅ ꯇꯧꯕꯤꯕ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯊꯤꯅ ꯇꯧꯔꯕꯁꯨ ꯃꯄꯥ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯍꯥꯏꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯣꯛꯇꯦ, ꯇꯜꯂꯤ, ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯐꯨꯕꯤ ꯆꯩꯕꯤꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯨꯏꯂꯦꯡꯗꯤ ꯑꯐꯕ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯅꯤ꯫ ꯂꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯝꯃꯤ꯫ ꯒꯨꯏꯂꯦꯡꯒꯤ ꯃꯄꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯒꯤ ꯐꯠꯇꯕ ꯑꯣꯛꯇꯕꯒꯤ ꯄꯥꯎ ꯄꯪꯇꯝꯇ ꯇꯝꯁꯤꯟꯕꯗꯒꯤꯗꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯄꯥꯁꯨ ꯌꯥꯎꯅ ꯑꯆꯨꯝ ꯑꯔꯥꯟꯒ ꯑꯃꯠꯇ ꯊꯤꯗꯕ ꯃꯈꯩ ꯄꯪꯐꯨꯗ ꯐꯨꯕꯤꯔꯦꯗꯣ꯫ ꯒꯨꯏꯂꯦꯡꯗꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯣꯏꯔꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯑꯉꯥꯡ ꯑꯗꯣ ꯎꯃꯪꯗ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯁꯥ ꯀꯩꯁꯤꯡꯅ ꯆꯥꯒꯦ ꯆꯥꯖꯈ꯭ꯔꯁꯅꯨ꯫ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅꯅꯦ ꯁꯤꯒꯦ ꯁꯤꯖꯈ꯭ꯔꯁꯅꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯅꯤꯡꯂꯕꯁꯨ ꯂꯩꯕꯥꯛ ꯈꯨꯟꯖꯥꯁꯤꯡꯅ ꯀꯔꯤ ꯉꯥꯡꯅꯔꯛꯀꯗꯒꯦ ꯈꯟꯕꯗꯒꯤ ꯀꯤꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯃꯍꯥꯛꯅ ꯉꯝꯂꯝꯗꯦ꯫ ꯆꯍꯤ ꯃꯊꯪ ꯍꯧꯈꯤꯗꯨꯅ ꯒꯨꯏꯂꯦꯡ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯎꯃꯪꯗ ꯎꯆꯦꯛ ꯋꯥꯌꯥ ꯊꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯛꯂꯦ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯗꯤ ꯃꯥꯒꯤ ꯐꯠꯇꯕ ꯃꯇꯧ ꯑꯗු ꯍꯟꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯁꯥꯕꯨ ꯊꯣꯡꯂꯦ, ꯃꯔꯨꯅ ꯃꯆꯥꯒꯤ, ꯃꯇꯣꯡꯅ ꯃꯈꯣꯏꯒꯤ꯫ ꯄꯥꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ, ꯆꯥꯛ ꯈꯔꯒ ꯃꯣꯔꯣꯛ ꯈꯔꯒ ꯆꯌꯣꯝ ꯃꯌꯣꯝ ꯑꯗꯨꯒ꯫ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯀꯌꯥ ꯑꯁꯤ ꯂꯩꯗꯨꯅꯁꯨ ꯃꯄꯥꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯈꯟꯕꯗꯒꯤ ꯒꯨꯏꯂꯦꯡ ꯋꯥ ꯑꯃꯠꯇ ꯉꯥꯡꯖꯗꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯄꯥꯅ ꯃꯥꯕꯨ ꯌꯨꯝꯒꯤ ꯃꯤ ꯑꯣꯏꯅ ꯁꯤꯡꯊꯥꯕꯤꯗꯕ ꯑꯁꯤꯅꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯨꯏꯂꯦꯡ ꯃꯥꯒ ꯄꯥꯝ ꯌꯥꯟꯃꯤꯟꯅꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯖꯦꯂꯤꯌꯥꯡ ꯅꯤꯉꯣꯜ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯔꯦꯗꯣ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ꯫ ꯎꯁꯣꯞ ꯃꯦꯂꯥ ꯊꯣꯛꯄ, ꯈꯨꯜꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯅꯠꯇꯅ ꯃꯈꯣꯏ ꯇꯠꯇꯅ ꯂꯣꯏꯅꯩ, ꯊꯕꯛ ꯁꯨꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯌꯣꯝ ꯑꯗු ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯕꯗꯤ ꯏꯀꯥꯏꯔꯗꯨꯅ ꯒꯨꯏꯂꯦꯡꯅ ꯃꯇꯣꯝꯇ ꯍꯦꯛ ꯆꯥꯕꯣꯏꯔꯦ꯫ ꯃꯗꯨꯒꯤ ꯃꯔꯝ ꯈꯪꯂꯕ ꯃꯇꯨꯡꯗꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯄꯨꯔꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯇꯤꯟꯅꯗꯨꯅ ꯒꯨꯏꯂꯦꯡꯒꯤ ꯃꯃꯥ ꯐꯠꯇꯕꯤꯗ ꯃꯆꯥꯕꯨ ꯊꯤꯅ ꯇꯧꯕꯤꯕꯗꯨ ꯇꯣꯛꯅꯅꯕ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯔꯒ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯒꯨꯏꯂꯦꯡ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯤꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯃꯅꯤꯡꯇꯝꯅ ꯄꯥꯏꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯈꯪꯂꯗꯨꯅ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯕꯗꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯖꯩ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯤ ꯍꯥꯏꯕꯤꯒꯗꯧꯔꯤꯕ? ꯅꯣꯡꯃ ꯒꯨꯏꯂꯦꯡꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯅꯤ ꯑꯗꯨꯗ ꯈꯨꯗꯣꯜꯄꯣꯠ ꯑꯃꯃꯝ ꯄꯤꯌꯨ, ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯣꯡꯕ ꯇꯥꯔꯦ ꯍꯥꯏꯕꯣꯏꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯒꯨꯏꯂꯦꯡꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ
ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯤꯕꯣꯡ ꯑꯅꯤꯒ ꯌꯨ ꯇꯨꯝꯕꯥ ꯈꯔꯒ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯜꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯂꯕ ꯑꯗꯨꯗ ꯒꯨꯏꯂꯦꯡꯅ ꯐꯤꯕꯣꯡ ꯑꯃꯗꯤ ꯌꯨ ꯇꯨꯝꯕꯥ ꯈꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯂꯩꯈ꯭ꯔꯕꯣꯏꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯀꯨꯝꯊꯔꯛꯅꯅꯕ ꯐꯅ ꯌꯥꯝꯅ ꯀꯧꯊꯖꯩ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯒꯨꯏꯂꯦꯡ ꯎꯊꯛꯇ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯃꯌꯨꯝꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯃꯥꯕꯨ ꯊꯤꯔꯛꯇ꯭ꯔꯦ꯫ ꯒꯨꯏꯂꯦꯡꯅ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯎꯊꯛ ꯑꯗꯨꯗ ꯂꯩꯔꯛꯄꯗ ꯃꯁꯥꯗ ꯃꯇꯨ ꯈꯔ ꯆꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯎꯊꯛꯇ ꯂꯩꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯋꯥꯔꯤ ꯁꯥꯅꯔꯕꯁꯨ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯒꯨꯏꯂꯦꯡ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗ ꯎꯆꯦꯛ ꯂꯥꯡꯃꯩꯅ ꯈꯣꯡꯕ ꯃꯥꯟꯕ ꯈꯣꯟꯊꯣꯛ ꯑꯃ ꯌꯥꯎꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯩꯔꯛꯄ ꯑꯁꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯒꯨꯏꯂꯦꯡ ꯇꯁꯦꯡꯅ ꯎꯆꯦꯛ ꯂꯥꯡꯃꯩ ꯑꯣꯟꯈ꯭ꯔꯦ꯫ ꯃꯁꯥ ꯑꯄꯨꯝꯕ ꯎꯆꯦꯛ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅ ꯄꯥꯜꯂꯝꯕ ꯃꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯈꯔ ꯄꯤꯛꯁꯤꯜꯂꯛꯇꯨꯅ ꯁꯥꯡꯗꯣꯔꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯎꯆꯦꯛꯀꯤ ꯐꯖꯔꯕ ꯃꯆꯤꯟ ꯑꯣꯟꯈ꯭ꯔꯦ꯫ ꯒꯨꯏꯂꯦꯡꯅ ꯑꯣꯟꯈꯤꯕ ꯎꯆꯦꯛ ꯂꯥꯡꯃꯩꯅ ꯎꯁꯥ ꯑꯃꯗꯒꯤ ꯎꯁꯥ ꯑꯃꯗ ꯃꯊꯪ ꯄꯥꯏꯗꯨꯅ ꯑꯔꯥꯞꯄ ꯂꯝꯗ ꯆꯥꯛꯇꯥꯈꯤꯕ ꯂꯥꯡꯃꯩ ꯁꯪꯒꯨꯂꯛꯇ ꯌꯥꯎꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯎꯔꯕꯣꯏꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯆꯥꯅꯔꯝꯕꯤ ꯃꯔꯨꯞ ꯑꯅꯤꯃꯛ, ꯑꯩꯍꯥꯛ ꯆꯦꯛꯂꯥꯂꯛꯇ ꯇꯤꯜꯂꯦꯗꯣ, ꯀꯥꯏꯅꯕ ꯇꯥꯔꯦ ꯅꯈꯣꯏꯒ꯫ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯃꯗꯤ ꯏꯀꯥꯏꯕ ꯈꯪꯒꯗꯕꯒꯤ ꯁꯔꯨꯛ ꯆꯦꯛꯂꯥ ꯂꯥꯡꯃꯩ ꯑꯣꯏꯗꯨꯅ ꯏꯇꯤꯛ ꯏꯊꯧꯅꯥ ꯎꯠꯇꯨꯅ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯏꯅꯤꯡ ꯇꯧꯅ ꯄꯥꯏꯈ꯭ꯔꯒꯦ꯫ ꯂꯧꯔꯣꯛ ꯄꯟꯊꯥ ꯂꯣꯏꯕꯒꯤ ꯍꯔꯥꯎꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯍꯥꯛ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯄꯥꯏꯔꯛꯀꯦ꯫ ꯏꯇꯨ ꯃꯌꯥꯝ ꯈꯤꯛꯊꯔꯝꯒꯦ, ꯃꯗꯨꯅ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏꯗ ꯀꯣꯛꯀꯤ ꯂꯩꯇꯦꯡ ꯑꯣꯏꯅꯧ꯫ ꯀꯥꯏꯅꯔꯁꯤꯀꯣ ꯃꯔꯨꯞꯁꯥ"꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯊꯛꯇ ꯀꯥꯏꯅꯕꯒꯤ ꯃꯑꯣꯡꯗ 3 ꯂꯛ ꯂꯩꯗꯨꯅ ꯄꯥꯏꯔꯝꯂꯒ ꯎꯆꯦꯛ ꯑꯗꯨ ꯃꯅꯤꯡ ꯇꯝꯅ ꯆꯤꯡ ꯂꯦꯝꯅ ꯑꯇꯤꯌꯥꯗ ꯄꯥꯏꯈ꯭ꯔꯦ꯫ ꯒꯨꯏꯂꯦꯡꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯈꯨꯟꯖꯥ ꯑꯄꯨꯝꯕ ꯒꯨꯏꯂꯦꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯊꯛꯇ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯈꯨꯜ ꯑꯄꯨꯝꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯟꯊꯣꯛꯂꯦ꯫ ꯈꯨꯟꯖꯥ ꯈꯨꯗꯤꯡꯅ ꯅꯨꯃꯤꯠ 6ꯅꯤ ꯆꯥꯗ ꯊꯛꯇꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯖꯈꯤ꯫ ꯒꯨꯏꯂꯦꯡꯅ ꯍꯥꯏꯈꯤꯕꯒꯨꯝ ꯆꯍꯤ ꯈꯨꯗꯤꯡ ꯃꯥꯇꯨꯏ ꯍꯔꯥꯎꯕꯗ ꯂꯥꯡꯃꯩ ꯃꯌꯥꯝ ꯄꯥꯏꯔꯛꯇꯨꯅ ꯀꯣꯏꯅ ꯂꯩꯅ ꯄꯥꯏꯔꯝꯃꯤ꯫ ꯂꯥꯡꯃꯩꯒꯤ ꯂꯨꯆꯤꯡꯕꯅ ꯐꯖꯔꯕ ꯃꯇꯨ 2 ꯊꯥꯗꯔꯛꯈꯤ꯫ ꯒꯨꯏꯂꯦꯡꯒꯤ ꯃꯃꯥꯟꯅꯕꯤ 2 ꯑꯗꯨꯅ ꯈꯨꯜꯂꯒ ꯍꯔꯥꯎꯅ ꯃꯈꯣꯏꯒꯤ ꯀꯣꯛꯁꯦꯠꯇ ꯊꯦꯠꯆꯤꯟꯈꯤ꯫ ꯒꯨꯏꯂꯦꯡꯒꯤ ꯃꯃꯥꯇꯣꯝꯕꯤ ꯐꯠꯇꯕꯤ ꯑꯗꯨ ꯃꯇꯨ ꯑꯃꯇꯪ ꯊꯥꯗꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯔꯨꯕ ꯃꯇꯝꯗ ꯆꯥꯎꯔꯕ ꯃꯇꯨ ꯑꯃ ꯃꯌꯥꯝ ꯃꯅꯨꯡꯗ ꯊꯥꯗꯔꯛꯄꯗꯒꯤ ꯐꯨꯟꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯅꯈꯤ꯫ ꯃꯄꯥꯞꯀꯤ ꯆꯞ ꯆꯥꯕ ꯃꯍꯩ ꯐꯪꯂꯕꯅꯤ ꯈꯟꯗꯨꯅ ꯂꯥꯡꯃꯩꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯅꯦꯝꯅ ꯄꯥꯏꯊꯔꯛꯂꯒ ꯁꯤꯗꯨꯅ ꯇꯥꯔꯤꯕꯤ ꯃꯃꯥ ꯐꯠꯇꯕꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯤꯅ ꯅꯣꯛꯄꯒꯨꯝ ꯈꯥꯛꯅ ꯂꯥꯎꯅ ꯅꯣꯛꯇꯨꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯂꯝꯂꯒ ꯃꯄꯥꯡꯂꯛꯇ ꯇꯤꯟꯗꯨꯅ ꯍꯥꯡꯂꯕ ꯅꯣꯡꯗꯣꯜ ꯊꯛꯇ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯈꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯇꯨꯏ ꯍꯔꯥꯎꯕꯗ ꯂꯥꯡꯃꯩ ꯃꯌꯥꯝ ꯄꯥꯏꯔꯛꯇꯨꯅ ꯐꯖꯔꯕ ꯃꯇꯨ ꯃꯌꯥꯝ ꯈꯤꯛꯊꯔꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯃꯗꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯊꯋꯥꯏ ꯄꯥꯟꯕ ꯀꯅꯥ ꯑꯃꯠꯇꯅ ꯌꯥꯅꯤꯡꯗꯦ꯫ ꯑꯌꯦꯠꯄ ꯌꯥꯎꯗꯅ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯕ ꯄꯥꯝꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯑꯣꯠꯄꯤꯔꯕ ꯒꯨꯏꯂꯦꯡꯅ ꯎꯆꯦꯛ ꯂꯥꯡꯃꯩ ꯑꯣꯟꯗꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯈꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯇꯤꯛ ꯂꯩꯕ ꯍꯪꯉꯣꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯑꯍꯜ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ 8 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥ 8 ꯑꯗꯨ ꯂꯣꯏꯅ ꯆꯥꯎꯔꯛꯇꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨ ꯁꯤꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯆꯥ 8 ꯑꯗꯨꯒꯤ ꯅꯨꯄꯤ 8ꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯗꯨꯅ ꯅꯣꯡꯃ ꯃꯅꯥꯎꯅꯨꯄꯤ 6 ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯌꯦꯡꯉꯨ ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯅ ꯄꯣꯛꯄ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤꯅ
ꯆꯥꯅ ꯆꯤꯟꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯅꯩ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯒꯤ ꯂꯥꯛꯅꯕ ꯌꯦꯛ ꯁꯂꯥꯏ ꯇꯤꯟꯅꯗꯕ ꯃꯧ ꯉꯥꯛꯇꯅꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯠ ꯇꯤꯟꯅꯗꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠ ꯑꯁꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯑꯁꯨꯛ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯀꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯥꯏꯅꯗꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯃꯣꯔꯣꯛ ꯐꯩꯗꯣꯝ ꯇꯔꯦꯠꯇꯪ ꯊꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯧꯅ ꯑꯇꯣꯞꯄꯒꯤ ꯐꯩꯗꯣꯝꯗꯒꯤ ꯃꯣꯔꯣꯛ ꯍꯦꯛꯇꯨꯅ ꯆꯥꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯆꯥ ꯄꯣꯛꯄ ꯃꯇꯝꯗ ꯍꯪꯉꯣꯏ ꯑꯣꯏꯅ ꯄꯣꯛꯅꯁꯤꯀꯣ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯇꯔꯦꯠꯃꯛ ꯌꯥꯅꯔꯝꯃꯤ ꯃꯈꯣꯏ ꯑꯃꯃꯝꯒꯤ ꯐꯩꯗꯣꯝ ꯑꯃꯃꯝ ꯊꯥꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯟꯗꯣꯡ ꯐꯥꯗꯨꯅ ꯃꯄꯥꯟ ꯁꯥꯠꯂꯦ ꯃꯍꯩ ꯌꯥꯜꯂꯦ ꯅꯣꯡꯃꯗꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯧ ꯑꯇꯣꯝꯕꯤ ꯃꯤꯔꯣꯜꯂꯤꯕꯤ ꯑꯗꯨꯅ ꯅꯨꯡꯊꯤꯜ ꯑꯃ ꯍꯩ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯆꯦꯁꯤꯡ ꯑꯃꯒꯤ ꯃꯣꯔꯣꯛ ꯐꯩꯗꯣꯝꯗꯒꯤ ꯃꯣꯔꯣꯛ ꯍꯨꯔꯥꯜꯂꯒ ꯍꯩ ꯍꯦꯛꯇꯨꯅ ꯍꯩ ꯃꯦꯠꯇꯨꯅ ꯀꯣꯛ ꯍꯦꯛ ꯆꯥꯊꯣꯛꯎꯔꯦ ꯊꯥ ꯈꯔ ꯂꯩꯔꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯗු ꯃꯅꯨꯡ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯆꯥ ꯑꯃ ꯄꯣꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯃꯣꯔꯣꯛ ꯍꯨꯔꯥꯟꯗꯨꯅ ꯆꯥꯔꯨꯕꯗꯒꯤ ꯃꯤꯒꯤ ꯃꯍꯨꯠꯇ ꯍꯪꯉꯣꯏ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯍꯪꯉꯣꯏꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯆꯥꯅꯨꯄꯥ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯁꯨꯝ ꯌꯣꯛꯂꯛꯄꯗꯒꯤ ꯆꯥꯎꯔꯛꯂꯝꯃꯤ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯏꯔꯣꯏ ꯀꯗꯨ ꯁꯦꯟꯕ ꯉꯝꯖꯔꯦ ꯅꯣꯡꯃꯗꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯁꯟꯊꯤ ꯐꯥꯏꯊꯔꯛꯄꯗ ꯃꯇꯨꯡꯗ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯂꯤꯕ ꯍꯪꯉꯣꯏ ꯁꯟꯖꯦꯅꯍꯥ ꯑꯗꯨ ꯁꯟꯊꯤꯅ ꯕꯥꯛ ꯂꯥꯎꯅ ꯍꯦꯛ ꯅꯟꯁꯤꯟꯈꯤꯕꯗ ꯍꯪꯉꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯣꯏꯔꯦ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝꯗꯒꯤ ꯊꯣꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯛꯄꯗ ꯁꯟ ꯁꯦꯜꯂꯝꯕ ꯁꯟꯖꯦꯅꯍꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯝꯕ ꯎꯅꯥ ꯋꯥꯅꯥ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯑꯗꯨ ꯆꯩꯅ ꯐꯠ ꯐꯠ ꯀꯟꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯐꯪꯗ꯭ꯔꯦꯗꯣ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯑꯁ ꯅꯈꯣꯏꯅ ꯊꯤꯔꯤꯕꯗꯣ ꯑꯣꯟꯅꯔꯦꯅꯦꯍꯦ ꯃꯐꯝ ꯁ꯭ꯋꯥꯏꯗꯅꯤꯅꯦ ꯑꯩꯍꯥꯛꯅ ꯂꯩꯔꯤꯕꯁꯦ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟꯊꯤꯗ ꯐꯠ ꯍꯦꯛ ꯀꯜꯂꯨꯕ ꯃꯇꯝꯗ ꯍꯪꯉꯣꯏ ꯑꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯏꯁ ꯃꯔꯨꯞ ꯁꯥ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯉꯁꯤ ꯁꯟꯊꯤ ꯃꯅꯨꯡꯗꯅꯦ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ ꯃꯔꯨꯞꯁꯤꯡꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞ ꯃꯌꯥꯝꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯪꯉꯣꯏ ꯑꯗꯨ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯟꯖꯦꯅꯍꯥꯁꯤꯡ ꯑꯗꯨ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ ꯍꯪꯉꯣꯏꯅ ꯃꯥꯒꯤ ꯏꯔꯣꯏ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯏꯔꯣꯏ ꯑꯗꯨ ꯎꯗ꯭ꯔꯦ ꯈꯣꯡꯒꯨꯜ ꯈꯔꯗꯤ ꯇꯨꯔꯦꯜ ꯃꯌꯥꯗ ꯇꯥꯕ ꯎꯔꯗꯨꯅ ꯇꯨꯔꯦꯜꯂꯣꯝꯗ ꯑꯣꯟꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯏꯔꯣꯏ ꯑꯗꯨꯕꯨ ꯈꯔ ꯈꯔ ꯌꯣꯠꯁꯤꯜꯂꯛꯄꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦꯗꯣ ꯏꯁ ꯃꯥꯡꯂꯦ ꯑꯩꯍꯥꯛꯀꯤ ꯏꯔꯣꯏ ꯑꯁꯦ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯏꯁꯤꯡꯗ ꯐꯠ ꯆꯣꯡꯊꯔꯒ ꯖꯔ ꯖꯔ ꯏꯔꯣꯏꯔꯗꯨꯅ ꯑꯃꯨꯛꯇꯪ ꯆꯠꯈꯤꯕꯕꯨ ꯂꯥꯏꯔꯦꯟ ꯃꯅꯥꯛ ꯌꯧꯔꯦꯗꯣ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯦꯟꯒꯤ ꯃꯈꯅꯥꯎꯗ ꯐꯠ ꯆꯣꯡꯁꯤꯟꯈꯤꯗꯨꯅ ꯃꯕꯨꯛ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯡꯂꯤ ꯑꯃ ꯈꯟꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯆꯤꯛꯄꯕꯨ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯍꯥꯏ ꯀꯅꯥꯅꯣ ꯑꯩꯍꯥꯛꯀꯤ ꯏꯕꯨꯛꯅꯨꯡꯗ ꯆꯤꯛꯂꯤꯕ ꯍꯥꯏ ꯅꯥꯔꯦꯅꯦꯍꯦ ꯊꯥꯗꯣꯛꯎ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯦ ꯊꯥꯗꯣꯛꯎꯅꯦꯍꯦ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯛꯄꯕꯨ ꯃꯗꯨ ꯇꯥꯕꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯛꯑꯣꯏ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯏꯔꯣꯏ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯆꯥꯒꯦ ꯇꯧꯔꯤꯕ ꯑꯩꯍꯥꯛ ꯉꯁꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯊꯥꯗꯣꯛꯎ ꯌꯥꯗ꯭ꯔꯦ ꯂꯥꯏꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯏꯔꯣꯏ ꯑꯁꯦ
ꯑꯩꯍꯥꯛ ꯊꯥꯗꯣꯛꯆꯔꯒꯦ ꯅꯍꯥꯛꯅ ꯆꯤꯛꯏꯕꯗꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯍꯪꯉꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯛꯑꯣꯏ ꯊꯥꯗꯣꯛꯑꯣꯏ ꯀꯔꯤꯒꯤ ꯊꯥꯗꯣꯛꯎꯅꯤ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯑꯩꯒꯤ ꯏꯔꯣꯏ ꯆꯥꯒꯦ ꯇꯧꯕ ꯅꯠꯇ꯭ꯔꯗꯣ ꯅꯪ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯧꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯀꯟꯅ ꯆꯤꯛꯁꯤꯜꯂꯛꯂꯝꯃꯤ ꯑꯦ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯦ ꯊꯥꯗꯣꯛꯑꯣꯃꯦ ꯅꯪꯕꯣ ꯁꯦ ꯑꯩ ꯅꯍꯥꯛꯀꯤ ꯏꯔꯣꯏ ꯑꯁꯤ ꯊꯥꯗꯣꯛꯑꯒꯦ ꯑꯗꯨꯒ ꯅꯍꯥꯛꯄꯨꯁꯨ ꯊꯣꯛꯈꯤꯕ ꯌꯥꯅꯕ ꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒꯦ ꯁꯦ ꯑꯗꯨꯇꯁꯨ ꯅꯠꯇꯅꯅꯦ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯉꯝꯕ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃꯁꯨ ꯄꯤꯔꯒꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯜꯂꯨ ꯀꯩꯗꯧꯕꯒꯦ ꯈꯨꯗꯣꯞ ꯑꯁꯤ ꯑꯩꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯗ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯊꯥꯗꯣꯛꯄꯤꯔꯒꯦꯀꯣ ꯁꯦ ꯀꯗꯥꯏ ꯅꯍꯥꯛꯀꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯩꯍꯥꯛ ꯅꯪꯕꯨ ꯍꯥꯠꯄꯤꯔꯔꯣꯏ ꯀꯟꯕꯤꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯤꯡꯂꯤꯗ ꯆꯤꯛꯂꯝꯕ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯄꯤꯗꯨꯅ ꯏꯔꯣꯏꯁꯨ ꯍꯪꯉꯣꯏꯁꯨ ꯑꯅꯤꯃꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯦꯟꯅ ꯍꯪꯉꯣꯏ ꯑꯗꯨꯗ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃꯁꯨ ꯄꯤꯈ꯭ꯔꯦ ꯇꯝꯐꯥ ꯈꯨꯗꯣꯞꯇꯨ ꯄꯨꯔꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨ ꯍꯔꯥꯎꯅ ꯏꯔꯣꯏ ꯃꯅꯪꯒꯟꯗ ꯇꯣꯡꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯪꯉꯣꯏ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯄꯤꯗꯨꯅ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯪꯉꯣꯏ ꯑꯗꯨ ꯄꯥꯟꯈꯤ ꯑꯆꯧꯕꯕꯨ ꯃꯆꯥꯅ ꯉꯝꯕ ꯃꯇꯝꯁꯨ ꯍꯦꯛ ꯂꯥꯛꯏ ꯑꯆꯧꯕꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯨꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯍꯪꯉꯣꯏ ꯃꯆꯥ ꯑꯃꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯐꯪꯈꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯕꯒ ꯊꯨꯡꯕꯅ ꯍꯥꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯄꯥꯎꯔꯧꯗ ꯅꯤꯡꯊꯧꯗꯁꯨ ꯃꯩꯇꯥꯟ ꯋꯥꯠꯂꯤ ꯍꯥꯏꯕ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯆꯥꯎꯅ ꯂꯩꯔꯦ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯝꯗꯦ ꯍꯥꯏꯕꯗꯤ ꯃꯆꯥ ꯄꯣꯛꯂꯝꯗꯦ ꯃꯤꯑꯣꯏꯕꯁꯨ ꯐꯅ ꯐꯖꯔꯕꯁꯨ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯅꯩ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯁꯨ ꯐꯖꯕꯗ ꯁꯤꯡꯊꯥꯅꯩ ꯑꯗꯨꯕꯨ ꯃꯍꯤꯡ ꯀꯥꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯤ ꯅꯤꯡꯊꯧꯀꯣꯜ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯤꯑꯣꯏꯕꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯑꯍꯣꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯕ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯍꯦꯛ ꯄꯩꯔꯕꯁꯨ ꯃꯃꯥ ꯃꯄꯥꯕꯨ ꯃꯣꯃꯣꯟ ꯅꯣꯛꯍꯟꯕ ꯉꯝꯗꯦ ꯃꯆꯥ ꯑꯃꯒꯤ ꯋꯥꯉꯥꯡꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯏ ꯍꯥꯏꯅꯔꯤꯕꯅꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯖꯗꯨꯅ ꯊꯧꯅꯤꯖꯔꯕꯁꯨ ꯏꯆꯥ ꯑꯃꯠꯇ ꯄꯤꯕꯤꯗꯦ ꯑꯗꯨꯅꯗꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗꯤ ꯀꯅꯥꯅ ꯑꯣꯏꯍꯧꯒꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯍꯧꯅꯕ ꯏꯆꯥ ꯏꯅꯥꯎ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅꯁꯨ ꯅꯤꯡꯊꯧꯗꯨꯕు ꯄꯣꯛꯄꯤꯔꯝꯕ ꯃꯄꯥ ꯃꯄꯨ ꯃꯕꯨꯗꯧꯒꯤ ꯃꯕꯨꯗꯧꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝꯇꯪ ꯄꯣꯛꯄꯤꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯅ ꯈꯛ ꯄꯣꯛꯄꯤꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯤꯗꯤ ꯃꯄꯥ ꯃꯄꯨ ꯃꯕꯨꯗꯧꯒꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇꯁꯨ ꯄꯣꯛꯇ꯭ꯔꯦ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯁꯤꯡꯊꯥꯅꯔꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯁꯤꯟꯅꯍꯧꯕꯤꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯈꯜꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯗ꯭ꯔꯤ ꯑꯃꯁꯨꯡ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯤꯡꯊꯧꯗꯨꯅ ꯈꯟꯕ ꯃꯈꯩ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯇꯣꯝꯇ ꯋꯥꯔꯦꯞ ꯑꯃ ꯂꯧꯖꯔꯝꯃꯤ ꯃꯗꯨꯗꯤ ꯑꯁꯤꯅꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯒꯨꯟ ꯂꯩꯔꯕ ꯑꯉꯥꯡ ꯑꯃꯕꯨ ꯏꯆꯥ ꯁꯪꯅ ꯌꯣꯛꯂꯒ ꯅꯤꯡꯊꯧ ꯍꯥꯞꯇꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯁꯤꯟꯅꯔꯝꯂꯒꯦ
Wakhal asi khaladuna ningthau ado masak lotladuna magi leibaktuda koina asum chattuna matik magun leiraba angang ama thiba haurakle. Adubu upna taba una longhan longna taba una uphanduna thibadasu apamba matik chaba angang amata thengnadre. Amuksu asuk chawkraba leibaksida thibada mundaduna tauribani khanduna ningthaudo handakti masa solaba kapla kuru karaba yari yachuk yaudraba lambi gi chakni phiniba makhwang namasu teklaba ahal amagi saklon lauraduna saisu amaga loinana koina chattuna angang thiba haurakle. Nongmadi ningthauduna sak lotuna angang thiba thorakpada angang sangu ama magi makhutta sangom chafu chuhi chafu laphoi laphang chempa kabok amadi lala ton phola totpada changadaba machaksing puraduna chatpa thengnare. Madu ubada saklotpa ningthauduna angangsing adugi manakta changchinduna khonjel nikna mangaisu niklaga hanglai. Isha sa isu sa nakhoi mayamna nakhoi nakutta acha thak puraga chatlibadubu kadaidanone he. Lambi gi chakniba saribadu angangsingdi leibak adugi ningthauni haiba khangba nattedo. Madudagidi angangsing adugi maraktagi amana asumna khumlai. Lambi gi chakniba nungsiraba ipagumlaba ngasi asi aikhoi khwaibu ihei ising takbi tambiriba ojaguru gi mapok niminido aduna chauraba usomela ama tawgadoribani. Leibaki mithoi mihenba muni rishi pandit maichau kaya ama barton paujen katuna lengbirakpa athithi simbu seba tawgadoribani. Aikhoi gi leibaki ining thoksu hanana paujel pikhrabani soidana lengbirakani khale. Athithi sebagidamakta guru dakhina oina aigi ngamjaba khara pujarakpani ipagumlaba. Asigumlaba chaklengi thoram asi leibaki ningthauda hana paujel pikhrabani. Chakniba sariba ningthauduna charam chadatnaraba mapangal sontharaba amagumna hairai. Isha sa isu sa pabadi ngasiga thana numit tare ni chap sana suredo laije ising nattanane karigumba amata iyasida taraktraba aram khaurangbana thawaise thagadore ikhong asisu thangba thoktre adunane pukchil chawraba kanano amata nakhoina puriba madudagi aihakpu nakhoigi guru dakhinani khallaga khajikta pijabiramuba. Chakniba sariba ningthaudugi haija wahaidu tabadagi mana pairiba sing adu chetna paisilaga hairai. Yaro akhoigi ojana saugani ojana saurabadina ihei isingsu tambiro aduga sabsu tawrakani. Nangdi ahalsu oire khongsu tekle hingbada karisu kanadre malem pithribi se lumnanabani sijakro. Asumna angangsing ado yau langlamlaga lausillamlaga ojana ngairamlani ojana sauramlani haiduna khonglei thuna chenchat chatkre. Adubu angangsing adugi maraktagi mairaba kauba ama khaktangdi mayam maraktagi leihauraga chakniba adugi manakta changsillaklaga thamoi sengna hairai. Ipagumlaba nahak soidana aram khauranglamlagani nasana pujarliba sangom chuhi aduga kabo haibo asinane nasana phola totuna pabagi aram khaurangbado soidana kohanjaragani. Ngaihaktangdi ngaibi khopaba asi hairamlaga mairaba turelda kumduna makhut masa sengna hamdok chamthoklaga mana purakpa lala tonda phola totnaba sem sakhre. Mairabagi mawong matawdu yenglaga chakniba ningthawado mathamoi manungda mamon noktuna nungsina hairai. Nungsiraba thaujal hairaba icha ibungo pabadi ahalsu oire nabasu toire hingbagi kanadraba miremni malem pithribi lumnanabani aduna sirabasu yaraba aduga nangdi tungi yumbini tungi asa lairiba angangnido
Hore nangi oja guru na Suhi sangom cempak puraktabagi Oja guru bu thawai usitte haiduna Aina tambi khiba mahai pumba Kaawata natana ut oina tumlo haina ne Sab taurak labadi Karam tawni Nangi oja bu kidabro Chalo chalo nupa masa Nangi namanaba singse yongna kre Sangni ba sariba Ningthaudugi wahaidu taraga Mairabado Momon noktuna Thauna phana khumlai Baba Miyoi thawai mireldi Angang ahal khaidi Chap mane Miyoi haksang polang asitani Kinthaba nai haina Oja guruna takpi tambi Thawai amana Thawai amabu Pelhenba asimuk chawba Mahai leitresu takpi du ojana Changjarak mibu kanbiba Aram khaurangba mibu Pelhenba Asimuk chawba Dharma ama leitre haina su Takpi du ojana Thongjil da leplariba Bikhari amabu Cheng khuya ama phawba haptunane Pelhenba ngamdriba Misakto Bikhari adudagi hena Tolaba miyoibani haina su hainai Nasana ojada wari pumba Mayek senga tamgani Maduda ojana aingonda Bikhari na Hena lumlabra haiduna Sap taurak labasu Ojagi sap to phangjarage Maduda ai singna jadi Ojagi sap phangbase ai hingna Sorga karbani khanjarage baba Asi haiduna mairaba Chakni ba saba ningthau aduna Khamba lakpa yadana Phola totuna Mabuk thanna pija pithakle Chakni ba aduna momon noktuna penjabadu ubada Mairabadu Thoine hena penjakre Pokpagi mahai phangle khanjaraduna Chakni ba aduda Asumna hairi Baba tattan unasi Nachana angamba seba taujage Asi hairamlaga mahaki Ojagi manakta chatkre Mairabagi mamanaba singdudi Magi pujarakpa singdu Gurugi maphamda katchaduna Gurugi dakhina taujakre Adubu Mairabadi Gurugini haiduna Karimata puraktana Thengna su lakpa aduda Guruduna sauna Mairabada hanglai Mairaba Karigino nangna Thengna su laklaga Gurugini haiduna Karigumba amatta puraktribadi Nang Oja gurubu Thawai usite natra Nangna nangi sembi sabiriba Takpi tambiriba Oja gurubu usit thawai dabagi mahaidi Nang hokjimak Ut oina tumlo haiduna Ain sap tauragani Masi haiduna Saugallaba oja guruduna Magi yubi khujaidagi Matik mayai kallaba Isingduna Saigi tawba maktada Mairabana Masadu sangna tingthoktuna Khurumlaga Mana chakniba amabu Phola totuna pijaduna Seba tawkhibadu Lisang sitna Gurududa pauk tamlammi Madudagi Mairabana Thaugalon kaidana Asumna hairi Guruji Nasana naibu sap tawbire Gurugi atamana penbibaduna Nanaisu penjarabani Iting tingna lirakpa Mairabagi wari amadi Thaugalon adu ubada Guru ado Sauba khangan hankre Mairabagi thaujal haiba Minungsi chawba amadi Gurugi sapu kidana Thauna phana mayo yabadu ubada Pen khraduna Mairabagu thagat pagumna Chejet konchinbiduna Thamoi pena harai Mairaba Nangdi Aigi asengba mahiroini Nahakna aibu mangal laihangadawre Nahakpu Aigi mahiroi oina phangjabase Ai kayada laibak pharabano Nang aigi bordagine Laibak asigi ningthau oiba phangjaroko Guruna Mairabado nungsina nanthabiduna Bor pikre Asigumlaba usop melado Laibak asigi ningthau Masangamdadana lakpa ngamdre haina Ningthau manai ama tharaktuna Pau pirare Adudagi usop meladu loiraduna Numidang wairam oirakle Matam thengjillaklaba adudadi Mairaba amadi Magi mamanaba singdo Pulapna mayumda hanarakle Madudagidi chakniba sasinaba ningthau ado Angangsing aduna lakadaba lambida laiba Isel irai kallaba turel amagi torbanda Makhoibu ngaiduna leire Angangsing adubu Changyeng ama taurage khanduna Makhoini yoksilakadaba Khajiktang ngairaba matamda Isel irai kallaba Turel duda mahaki saisudo Angangsing uhanduna thadaduna tauhankre Magi taukriba saisudo Yenglaga chakniba ningthauduna khonjel hauna laurai Hoi sa Pabagi khongga pangkha oiraba
ꯆꯩꯁꯨꯁꯦ ꯏꯆꯦꯜ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜꯁꯤꯗ ꯇꯥꯎꯊꯈ꯭ꯔꯦ ꯆꯩꯁꯨꯁꯦ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯠꯄ ꯉꯝꯂꯔꯣꯏ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯊꯧꯅꯥ ꯂꯩꯕ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯄꯥꯕꯒꯤ ꯆꯩꯁꯨꯁꯦ ꯂꯣꯛꯄꯤꯌꯨꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯍꯟꯅ ꯍꯟꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯕꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥ ꯑꯃꯠꯇ ꯆꯩꯁꯨ ꯑꯗꯨ ꯂꯣꯛꯄ ꯆꯣꯡꯊꯣꯔꯛꯇ꯭ꯔꯦ ꯊꯧꯖꯥꯜ ꯍꯩꯔꯕ ꯃꯩꯔꯥꯕꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯎꯊꯈ꯭ꯔꯤꯕ ꯆꯩꯁꯨꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯃꯤ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥꯕꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯏꯆꯦꯜ ꯀꯜꯂꯕ ꯇꯨꯔꯦꯜꯗꯨꯗ ꯆꯩꯁꯨ ꯂꯣꯛꯄ ꯆꯣꯡꯊꯈ꯭ꯔꯦ ꯏꯆꯦꯜ ꯀꯜꯂꯕ ꯇꯨꯔꯦꯜꯗꯨꯗ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯣ ꯏꯔꯥꯛ ꯁꯟꯅꯗꯨꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯑꯃꯨꯛ ꯂꯨꯞ ꯑꯃꯨꯛ ꯊꯥꯡꯒꯠ ꯇꯧꯗꯨꯅ ꯋꯥꯅ ꯈꯣꯟꯐꯝ ꯀꯥꯏꯅ ꯂꯥꯎꯔꯛꯏ ꯍꯣ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯤꯒꯨꯝꯂꯕ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯀꯟꯕꯤꯕꯗꯤ ꯂꯥꯏꯔꯗꯨꯅ ꯆꯥꯛꯅꯤꯕ ꯑꯍꯜ ꯅꯪꯗꯤ ꯁꯤꯖꯈꯤꯕꯅ ꯐꯔꯕꯅꯤ ꯁꯤꯔꯣ ꯑꯣ ꯁꯤꯖꯔꯣ ꯍꯥꯏꯅ ꯋꯥ ꯅꯣꯛꯇꯨꯅ ꯂꯥꯎꯁꯤꯟꯗꯨꯅ ꯀꯨꯝꯍꯩꯗꯨꯝꯅ ꯌꯦꯡꯂꯝꯃꯤ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯒꯤ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯕꯝꯗꯨꯗ ꯃꯩꯔꯥꯕꯗꯨ ꯄꯟꯊꯗꯅ ꯏꯆꯦꯜ ꯀꯜꯂꯕ ꯇꯨꯔꯦꯜꯗꯨꯗ ꯆꯣꯡꯊꯗꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯐꯨꯗꯣꯛꯇꯨꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯃꯇꯝꯅꯒ ꯑꯣꯏꯕꯒ ꯏꯁꯤꯡ ꯏꯆꯦꯜꯅꯒ ꯀꯟꯕꯅꯤ ꯆꯥꯛꯅꯤꯕ ꯑꯗꯨꯕꯨ ꯀꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯗꯨꯝ ꯏꯔꯥꯛꯅꯔꯦ ꯆꯥꯛꯅꯤꯕꯒꯤ ꯗꯁꯥꯗꯨ ꯃꯉꯣꯟꯗꯁꯨ ꯇꯥꯔꯦ ꯑꯗꯨꯕꯨ ꯆꯥꯛꯅꯤꯕ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯦ ꯃꯁꯤꯒꯨꯝꯂꯕ ꯃꯩꯔꯥꯕꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯏꯔꯥꯛꯅꯕ ꯁꯥꯖꯤꯟꯅꯔꯤꯕ ꯄꯥꯡꯒꯜ ꯀꯜꯂꯕ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯨꯅ ꯃꯩꯔꯥꯕꯒ ꯇꯥꯎꯊꯃꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯔꯕ ꯊꯧꯅꯥ ꯂꯩꯔꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯉꯥꯡꯒꯤ ꯃꯇꯝꯅꯒ ꯑꯣꯏꯕꯅꯦ ꯄꯥꯕꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯧꯈꯠꯄ ꯆꯤꯡꯈꯠꯄ ꯉꯝꯂꯔꯣꯏ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯅꯪ ꯑꯩꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯅꯨ ꯅꯪ ꯁꯤꯈꯤꯕ ꯄꯥꯝꯃꯨꯏ ꯅꯪ ꯏꯔꯣꯏꯗꯨꯅ ꯇꯣꯔꯕꯥꯟ ꯇꯝꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯄꯥꯕ ꯅꯁꯥꯒꯤ ꯊꯋꯥꯏ ꯄꯥꯡꯒꯜꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯄꯥꯕꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯖꯒꯦ ꯄꯥꯕꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯁꯥ ꯁꯤꯔꯕꯁꯨ ꯁꯤꯖꯔꯁꯅꯨ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯧ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯈꯛ ꯉꯝꯂꯔꯣꯏꯅꯦ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯏꯔꯣꯏꯗꯨꯅ ꯀꯥꯈꯠꯈ꯭ꯔꯣ ꯄꯥꯕꯕꯨ ꯀꯟꯕ ꯉꯝꯕ ꯉꯝꯗꯕꯗꯨꯗꯤ ꯑꯇꯣꯞꯄ ꯑꯃꯅꯤ ꯑꯗꯨꯕꯨ ꯄꯥꯕ ꯀꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯁꯤꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯁꯥꯡꯅ ꯏꯁꯤꯡꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯃꯤꯟꯅꯔꯛꯇꯨꯅ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯨꯕꯨ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯃꯃꯩꯊꯪꯗ ꯃꯩꯔꯥꯕ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯦ ꯄꯥꯡꯒꯜ ꯁꯤꯗꯔꯛꯇꯨꯅ ꯏꯔꯣꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯊꯛꯂꯦ ꯋꯥꯕꯅꯁꯨ ꯁꯤꯒꯗꯧꯔꯦ ꯃꯗꯨ ꯐꯥꯎꯕ ꯃꯩꯔꯥꯕꯗꯨ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯨꯕꯨ ꯂꯧꯈꯠꯅꯕ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗꯤ ꯈꯛ ꯂꯦꯞꯂꯝꯗꯦ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯩꯔꯥꯕꯒꯤ ꯁꯤꯕ ꯀꯤꯗ꯭ꯔꯕ ꯃꯊꯧꯅꯥꯗꯨꯗ ꯄꯨꯡꯄꯦꯟ ꯄꯦꯜꯂꯗꯨꯅ ꯏꯔꯥꯛ ꯁꯟꯅꯕ ꯇꯣꯛꯇꯨꯅ ꯋꯥꯕꯅ ꯄꯥꯗ꯭ꯔꯥꯛ ꯇꯥꯔꯕ ꯃꯩꯔꯥꯕꯕꯨ ꯄꯝꯂꯗꯨꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯀꯥꯈꯠꯃꯤꯟꯅꯔꯛꯂꯦ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯇꯥꯟꯅꯗꯨꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯂꯝꯃꯤ ꯅꯨꯡꯁꯥ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯄꯥꯗ꯭ꯔꯥꯛ ꯇꯥꯔꯕ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯨꯅ ꯍꯪꯂꯛꯏ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯉꯁꯥꯏ ꯑꯩꯒꯤ ꯆꯩꯁꯨ ꯇꯥꯎꯊꯈꯤ ꯈꯔ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯟꯅ ꯂꯥꯎꯖꯕꯗꯗꯤ ꯇꯥꯕꯤꯗꯅ ꯂꯦꯞꯇꯨꯅ ꯌꯦꯡꯕꯤꯔꯒ ꯑꯩꯅ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯆꯩꯁꯨ ꯂꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯛꯅꯔꯒ ꯀꯔꯤꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯔꯛꯂꯤꯕꯅꯣ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯃꯩꯔꯥꯕ ꯃꯇꯠ ꯇꯠꯇꯨꯅ ꯈꯨꯝꯂꯛꯏ ꯄꯥꯕꯒꯤ ꯆꯩꯁꯨꯗꯨꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯄꯣꯠ ꯅꯠꯇꯦ ꯃꯃꯜ ꯌꯥꯎꯗꯦ ꯑꯇꯣꯞꯄ ꯑꯃꯅ ꯊꯣꯛ ꯁꯤꯟꯗꯣꯛꯄ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯆꯩꯁꯨꯗꯨꯕꯨ ꯂꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯦꯜꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯑꯩ ꯁꯤꯈꯤꯕ ꯌꯥꯏ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯁꯤꯡꯕ ꯑꯃꯒꯤ ꯊꯧꯅꯥ ꯅꯠꯇꯦ ꯑꯄꯪ ꯊꯧꯅꯥꯅꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯆꯩꯁꯨ ꯑꯃꯒ ꯑꯩꯒꯤ ꯊꯋꯥꯏꯒ ꯑꯣꯟꯅꯕ ꯑꯩ ꯄꯥꯝꯗꯦ ꯑꯁꯤꯒꯨꯝꯕ ꯃꯩꯔꯥꯕꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯆꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯣ ꯃꯊꯃꯣꯏꯗ ꯄꯨꯡꯄꯦꯟ ꯄꯦꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯏꯄꯥ ꯌꯥꯔꯒꯦ ꯑꯗꯨꯒ ꯁꯤꯒꯗꯧꯕꯁꯨ ꯀꯨꯏꯗ꯭ꯔꯕ ꯐꯤꯕꯝꯁꯨ ꯁꯣꯏꯔꯕ
कानद्रबा मिरेम अइबु कन्ननबा होटनबदा तुंगी युम्बी ओइगदबा नहाक सिख्रबदी कमदौनी पाबा नचाना हाइजरिबसिनी थवाई हाइबसिदी नहा अहल खाइदे मी अमना सिगदौबगी दशा तारब मतमदा मी अमना येंदुना लैथोकपा हाइबसे धर्म लैतबा कौवे मी अमना मी अमबु कन्ननबा होटनबदा ngamba ngamdaba haibasina atopane kanbiba muk chawba atopa dharma ama leite haiduna oja guruna takpi dasa taraba misak amabu kannanaba honabada ngamdraduna ithawaisi tharaba miyoiba mapokta poklubagi mahai yanjarabani paba pikliba mairabagi matik mathauna leiraba loksing singba amadi thaujal haiba haiba gun ahumsina leiteng khiduna sakni ba sasinariba ningthaudo pungpen pen khre mahangna sikraba matungda matik magul leiraba angang asina ningthau khubam sinduna laibak ngakpagi thabak puragani khanbada yamna haraujare amadi mahangna lambi gi sakni ba sabagi mahaisu phangle khanjare sida sunattana oja guru khanduna dharma gi manung oiba wanglaba phidam nafam oiba wafam dusu khanglamme ningthauduna hek pamliba pumba mairaba sida loina yauramle ngaihaki matungdadi apamba misaktu thibadu phangdarabada ningthaugdo makoi marang lokthokduna mairaba amadi magi mamanaba sing aduda hairei ai leibak asigi ningthongni hayeng aina sikraba matungda leibak sigi ningthau khubam sinbada matik chagadaba angang ama semgatke haiduna lambi gi chakniba sasinaduna matik chaba angang ama thirakpani ningthaugi wahaidu tabadagi ningthauda langjaruba angangsing ado ningthaugi sairak dandi phanglagadra haiduna amana amada kijana yengaduna marol thoktabagumna tumina lainakhre ngasi makhoigi oja gurugi usop aduda leibak ningthauna yauradabagi maram asini haiba angangsing aduna khangnare mairabana ningthau khubam silhauduna leibak prajagidamakta maning thungnanaba soidana honarakani amadi leibak praja ingna chikna mara tapna palhauragani khalubada ningthauda harauna jagoi sakhre matik mathongna leiba loksing singba amadi thaujal heiba haiba gun ahum si yawba mairabado sana konungda purakle madudagi konunggi angam athau phamnaiba machin chatpa praja lising kayagi mamangda ningthaugi khubam sinanabagi haunabi aja puja tawduna angang oina mairabada ningthaugi khubam sina thokle mairabagi matik mathawnadu ningthawna wari libadagi praja pomba harawnare ningthau oibada matik chaba mini haiduna amatto oina yanare leimarembi sing aduna su haraujare guru na mairabada leibak asigi ningthau oijaro haina bor pibikhibadu phangjakhre mamai thangda ningthauda ahal oraktuna nongga khrabada mairabana leibaki sasan tawduna matik chaba ningthau ama oikhi afaba achangba sagaigi maitan araba ama pokjabadagi mairabagi mama mapadu leibakna sakhangnaraba ikai khumnaraba misak ama oikhi asumna aikhoisu mairabagum thauna leiba loksing singba amadi thaujal haiba misak ama oiduna leibaki aphawba lusingba ama oiduna mingchat urong khinduna miyoi pok oina pokpagi mahai yananaba hotnagadabani